ꯑꯈꯟꯅꯕ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯤꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯎ ꯇꯝꯄꯥꯛꯇ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯊꯨꯕꯗ ꯁꯦꯝꯂꯒꯅꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗꯁꯨ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯁꯦꯝꯂꯒꯅꯤ꯫ ꯁꯤꯑꯦꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯅꯪꯅꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯂꯣꯞ ꯄꯦꯟꯁꯤꯟ ꯄꯤꯊꯣꯛꯂꯒꯅꯤ꯫ ꯑꯦꯟ.ꯕꯤꯔꯦꯟ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯑꯊꯨꯕꯗ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯊꯥꯔꯒꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯇꯦꯟꯗꯔ ꯂꯣꯏꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯀꯤꯂꯣꯃꯤꯇꯔ 9ꯗꯒꯤ 10 ꯐꯥꯎꯕ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯁꯦꯝꯂꯒꯅꯤ꯫ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤ ꯅꯪꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯂꯕ ꯑꯃꯗꯤ ꯄꯦꯟꯁꯤꯟ ꯄꯤꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯁꯤꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯊꯥꯒꯗꯧꯔꯤꯕ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯑꯁꯤꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯂꯨꯄꯥ $135 ꯀꯥꯏꯊꯣꯛꯂꯦ꯫ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯁꯨ ꯑꯊꯨꯕꯗ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯁꯦꯝꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯟ.ꯄꯤ.ꯄꯤ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛ ꯌꯦꯡꯁꯤꯟꯅꯕ ꯇꯤꯝ ꯊꯨꯡꯂꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯍꯨꯠꯁꯤꯡꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯈ꯭ꯔꯦ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯧꯒꯠꯄ ꯇꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯪꯈꯠꯅꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯦꯟ.ꯄꯤ.ꯄꯤꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯦꯃꯁ ꯁꯪꯃꯥꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ꯫ ꯄꯥꯔꯇꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡ ꯅꯦꯁꯅꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯎꯅꯗꯨꯅ ꯄꯥꯎꯗꯝꯅꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯒꯤ ꯌꯨꯀꯣ ꯕꯦꯡ ꯂꯨꯠ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯔꯦ꯫ ꯂꯥꯈ 3 ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯂꯨꯠ ꯇꯧꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯇꯣꯏ ꯒꯟ ꯐꯥꯅꯕ ꯊꯤꯔꯤ꯫ ꯃꯤꯑꯣꯏ ꯑꯃ ꯐꯥꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥ ꯁꯦꯞꯇꯦꯝꯕꯔ 30ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3 ꯂꯣꯝ ꯇꯥꯕꯗ ꯎꯔꯤꯄꯣꯛ ꯏꯕꯣꯇꯣꯟ ꯁꯅꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯤꯁꯤ-ꯃꯤꯅ ꯌꯥꯎꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯕꯤ ꯑꯃꯁꯨꯡ ꯄꯤ.ꯗꯤ.ꯑꯦꯐꯀꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯒ ꯅꯣꯔꯊ ꯏꯁꯠꯀꯤ ꯂꯥꯜꯍꯧꯕ ꯈꯨꯠꯄꯨꯁꯤꯡꯒ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯁꯤ-ꯃꯤꯅ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯦꯖ ꯇꯧꯕ ꯂꯥꯜꯍꯧꯕ ꯈꯨꯠꯄꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯦ.ꯑꯦꯟ.ꯑꯦꯐ.ꯕꯤ ꯑꯃꯁꯨꯡ ꯄꯤ.ꯗꯤ.ꯑꯦꯐꯀꯤ ꯈꯨꯠꯄꯨ ꯑꯃꯅ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯟꯗꯥꯁꯤꯜꯂꯛꯈꯤ꯫ ꯀꯥꯗꯔ 3 ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯇꯤꯝ ꯀꯌꯥꯃꯔꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯤ.ꯗꯤ.ꯑꯦꯐꯀꯤ ꯀꯥꯗꯔ 4ꯁꯨ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯈꯤ꯫